ngase eu phong khiba se phong sing ama sum thengna khiba maru e pau sing degi lokhacharaga Myanmar gi ba hojing ji tholiba thawdo wathok sing sigi oiba maru eba pau lokhacharaga myam da share tawjagi myam lo huktamin si ahanbada Myanmar di anti ku protester mar fugani thoi Hatkhare miyoi taragam pana Sibagi Dandhi Pikhre atopa si phong madana myam Hatkiba miyoi gi masing si mar fugani thoi ni haidi claim tawri myam share tawjaraki Myanmar da military junta na ehenba force kya sijinaduna irang namthanaba honarabasu anti ku protester singna mapham kya da akanba khongjang kya sathari ngang irai numita Myanmar gi security na yangon manaki bago town da anti ku protester marfgani toy rifle grenade na kaptuna Hatkhare anti ku protester singna sangsin kiba khongjang na Myanmar gi captain amaga loinana miyoi ama hatkibaga mari lainana maduda sienaba miyoi taraga mapan military junta na Sibagi Dandhi Pikhre mara asida Myanmar da laidiba ethnic army singi alliance na ngasi Sun state ki nongmon da leiba police station amade attack tawduna police personnel tara Hatkhare assistant association for political prisoners monitoring group amadi domestic news outlet ki matung inadi ngarang Myanmar gi yangon gi awang nong poklom da kilometer maudrarom satlaga leiba bago town da anti ku protesters singna satakiba iho odo lakshinanaba honabada Myanmar army na rifle grenade kapsinduna tankhaina bo honabada protester marpugani thoisire kaya mana asu apanangle asiba haksang singadu Zayer Muni Pakoda compound pulap thamli mafam aduda army na question duna kana amata sanghandana leiri army na sataba ka henba thawong sing aduna maram oiraga town aduda leiba miyoi ayamba lanjena khre hauzik phawda Myanmar army na hatkibe anti ku protester asi satruka taragani pansure military junta gi spokesperson major general Zaumi tulna Myanmar gi capital Nipitao da pangthokiba pawgi mifam amada haikibada hauzik phawda anti ku protesters singna sangchilakpa khongjang da police taraga taruk sikre military na madu thengna na bohona bada miyoi saniga nifuga nipan Hatkhare security gi mekedi gi anti ku protesters sing adu thengna na bohona bada automatic weapon sing sijina balaite hauzik Myanmar da santi hanjilakle government ministry amadi bank sing athuba matamda full operation tawragani Haukiba Mars Kungatret Yangon gi khwaidigi sawo city ama oiriba North Okalapada Myanmar gi captain amaga loinaba miyo ama hatkibaga mari lainana martial law na maduda sienaba miyo taraga mapan Sibagi Dandhi pinanaba court martial sathabagi ayaba Pikhre hainasu pawama na makhatana phungdorakli amasu makhasa tharak poina to papauksi amadana masumna phongli tentakna myam content masakhara lokhacharakan myam hapsagi leba aduda military na amuk hana lengak pai khraba matung civilians lawmaker kaya lotun leiri amadi lawmaker sing aduna national unity government ama semagi matam oire haina phongdokhibaga loinana ethnic leaders singna hiramasigi matangna asawa thodang loba mathautai Myanmar da leiribe ethnic group singna amata oina punchilabadi leba aduda military na sathariba ka henba thabak thawong sing adu thingba ngangmani haina civilian lawmakers singna phongdokhiba leikre miyam gi oiba government ama semnabagi damak hawdokluba lawmakers sing adu hauji military singna phana ba honari yangon gi awang thangba okalpa town da Myanmar military na miyoi taragama pansibagi serak piragani haina lakthokre hauji irai numita miyoi singa sina army captain ama tamthina phuki haibagi maral Sibagi serak pikhibani Myanmar asigumba thokdok sing yamna toina thokli haina Myanmar gi miyamna phungdokhibaga loinana hiramasigi matangda malem gi lebak singda ahenba miyeng janghaningbagi apamba singju phungdoknarakli amaramda army gi ka henba thawong sing mayokta ihau hauragani haina lauthokhiba ethnic group ki apunba team aduda miyai kya join tawduna nomai kape gi training pangthokpa hokre hainasu thajaba yaba pawgi likhun amana phungdorakli haina pawshina makhatana phungdorakli atopa pawamadana asumna phongli Myanmar no high zone ohenanaba UN envoy da yomo tunna takshinkhre Myanmar military na haukiba February dagi leba aduda power paishinkraba matung mara leijadraba miyoi kya hatpagi thawong adubu akan mamong la yaningdaba phungdokhibaga loinana United Nations Myanmar gi ambassador oina leiriba yomon tunna leba adubu
no fly zone oihanbaga loinana international community singna athingba kya thamjinanaba takshinkhre leba aduda hauji military na makhoigi apama mawngda mara leijadaba misam sing phaba madi hatbagi thabak sathari international community singna Myanmar da hauji leiriba military government asi loisinduna democracy amuk hana lakhananaba pressure pidrabadi leba adugi miyoi singi maraiba tamba ngamdaba phibam amada leire ngarang phamkiba UN Security Council gi mifamda United States amasum European nation singna hiram sigi matangda ahenba miyeng sangnaba khanakibaga loinana UN special envoy ama Myanmar da thaki adubu military junta na UN special envoy adubu leba aduda sanghan khide hairi amaromda Myanmar Security Council na fongdorakibada ambassador Yaumon tuna military junta gi mayokta laikibana maram oiraga maana laiba adugi ambassador oina UN da represent toribadu Myanmar na recognize tawde asigumba laiba amana recognize tawdaba mi amagi wa taraga UN na thabak torakani haibagi thajaba laiti hairena paw amana makhata na fongdorakli loshilakpoina myamna tentakna thamjaramge kem hangduna Myanmar refugees sing matam kharagi sangjapam pinaba sinbiyu bablu yumthang nariba Myanmar da military na haukiba February amada ku toksinkhibadagi hauji oirakliba phibamgi matangda Slopland School of Teachers Education sinduna school asigi seminar hall nomuyu eba khananainabagi mifam pangthokre khananainaba seminar aduda saruk yakiba Human Right Alert HRA Manipur gi director su oiriba Human Right Activity bablu loitongmamna hai yumlo nariba Myanmar gi India gi state ama oiriba Manipur gi hiram kya da manaba kya lei lairiba lamgi phibam miyamna thengnariba problem amadi discrimination kaya su imana mane haukiba February amadagi hauna Myanmar military na nampu da lenga munkibadagi oirakliba phibam asida government na designated kem hanglaga Myanmar refugees sing matam kharagi sangjapam pinabu hona pasungmani handak Myanmar tholiba crisis asina miyoibagi hak khonggauna ba thodok kya thokliba asida nungnangbo wafam kya ngasigi khananainaba aduda puthorakhi crisis asidagi Myanmar gi yumlo nariba India na kari para tamba yai amadi yumlo naba ama oina Myanmar India na kari mateng pangba yai habu wafam kya su akhang ai singna phungdokna ki hairi Human Right Activist bablu lutongbam na hai Myanmar da military na ku tawkhiba adugi haurakpam thirabadi asoba politics ki laktuna ba ama soidana leiramgani haibagi thajaba lei ngasigi malem asi yamna thuna hongbana aduga COVID-19 gi laiset asi loisilakpa matamna malem gi super power asi US na oigadoribra natragana China na oigadoribra haiba sanainaba wakhal amasu leiri masina maram oiraga ngasi Myanmar thokliba crisis asi geopolitics ni hairoidabigi maram lete crisis asida leibak amana leibak amabo influence tawrakpagi phibam amasu uba phangi Myanmar oirakliba phibam asidagi misam kaya nungmaina kaptuna hatkibabu yaningdaba utuna mahakna makhatana hai Myanmar da miyoi taraga mari amuktada nungmaina kaptuna hatki haiba tabada iramda Manipur da June taraga nipan gi thagdokta misam taraga nipan sikibada miyamna phawkhiba saina aduga chap manana nungaitaba phawi ngasi phawbada Myanmar da khulai paijadaba misam satret hina nungmaina kaptuna hatpikre maduda laibak adugi miyamgi thamoida phawrangbadaba saina thengnariba awabasing aduda yumthangnariba aikoina thamoigi oiba mari ama samjinba ngamdrabadi aikoisi mi malaktabi yai makhoigi awabada khut tingthoktaba taragadi Myanmar ga sahi lising kaya mari lainara I hairibadu karamba marino hangnarakpasiyai miyoibaga atopa jiba singa khetnaribasi mi amana wa ngangdragasu mana phawribadu isa da su phawbu ngamba aduni hainasu mangna makhatana